Ksh.Birosh Imphal Ngangbam Nganthoi pau pazari ahanbada maruoiba pau Mahiroi ani hatkiba amadi security force na mahiroi singi mathakta chathakiba thawong Rajyapal Anusuya Uike na yaningdaba phongdokre Malem sinba thungbada ngasi World Heart Day thawram pangthokli Awang nongpok lamdamda ahanba oina 5G use case application project Senapati Jilla da ngasi hawdokre Imphal West amasung Imphal East Jilla da hayang yukpung 5 dagi nungthil pung ani phawba curfew komthokani amasung Rashtrapati Draupadi Murmu na ngasi National Service Scheme Award 2022 yenthokre. Mahiroi ani hatkibagi thawong asida nungaitaba phongdokladuna Rajyapal Anusuya Uike na thawong asida thamoi sokna amadi yamna kanna yaningdaba phongdokre Rajyapal ngasi takyal kolom lekai dagi laikhidraba Fizam Hemanjit amasung Tera Tongbram lekai dagi laikhidrabi Hizam Linthoi ngambigi yumda hakthengna satuna imung manunggi miyoi singa unakhi unabadu da Susri Anusuya Uike na pangmising da hai mahiroi ani da thokhiba thaudok asi yamna thamoi sokpa thaudok amani masina lamdam asigi mahiroi khunai gi thamoi da pendaba amadi asawba kaya pokhalle haiba khangi mangna hai mihar asibu yaningdaba phongdoktuna mahiroi singna khongjang sangchinbada mahiroi chani gi mathakta asokapan nangkhre security force na mahiroi singda nongmai kapa yauna ka henba thawong sing chathariba si matungda amu hana tawroidabani loinana handak security force na mahiroi singda chathakiba thawong adubusu yaningdaba phongdokhi malem sinba thongbada ngasi World Heart Day thawram pangthokli sahi khudingi numit asida miyamda thamoi gi laina singi matangda khanghanaba matau karamna laina asidagi ngakthokani amasung laina asina malemgi miyamda piriba saithengi matangda vapta hannaba thawram sing pangthoktuna lakli kumsi sahi gi palan thawram asigi hiramdi aikhoigi thamoi bu sizinaba amadi thamoi bu mayek sengna khangba haibasini English masamapan humbudrani thoida Switzerland gi Geneva da lingkhatkiba World Heart Federation gi ihan hanba oina malemgi World Heart Day palan thawram hawdokhi numit asina lakpada thamoi gi laina dagi ngakthoknaba miyamda vapta hanba hidak mana sizinabagi khudongthiba haksang da sokhan bachinjak amasung haksang sajel tawdabana thamoi gi leina naduna stroke tagi sibagi sangcha da maifu ohelli haibadu miyam da khanghanaba honari Manipur da su numit asi tongan ba mafam sing da pangthoknari Tamenglong Jilla gi District Health Society na sinduna District Hospital da numit asi pangthokhi thawram asiga mari leinana Duigalong Khuldagi District Hospital tamna miyam gi oiba wakathon amasatki Hauzik Raija sida leiriba irang asiga mari leinana Shiva Sena Manipur Pradesh na Griha Mantri Amit Shah da memorandum ama pisinkhre hairi hiram asigi matangda Imphal da leba dolgi office ta pangthokpa paugi mifam amada dolgi president M Tombina hai Griha Mantri da memorandum adu pisilambaga loinana Rashtrapati amasung Pradhan Mantri office ta su memorandum sing pisinduna Raija sida sanchi hanjilaknaba thabak lokhatpinaba haijaramle mangna hai mahiroi ani hatpada senaba miyoi sing athuba matamda faduna ahakpa sairak pigadabani Rajniti dol singna khenaba pumnamak thadoktuna Delhi da punna satminaduna Pradhan Mantri unanaba honabiyu asigumba thaudok asi matung tarakpada amu hana thoktanaba miyam punna sangsinminabagi tangai fadaba lei mahiroi ani leikhidabaga mari leinana mahiroi singna sangsinkhiba khongjangda security force na chathakiba ka henba thawong adubu ninda tawpham thoi ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯝꯃꯨꯅꯦꯜ ꯔꯥꯏꯑꯣꯠ ꯁꯤꯟꯊꯣꯛꯇꯅꯅꯕ ꯂꯣꯡ ꯇꯔꯝ ꯄꯣꯂꯤꯁꯤ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯔꯀꯥꯔꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒ NGOꯁꯤꯡꯒ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯒ꯭ꯔꯨꯞꯁꯦ ꯃꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕ Mahiroi ani tamthina hathibagi thawongbu yaningdaba phongdoktuna ngasi Jiribam Jillada mahiroi singi oiba rally ama chatkre Rally adu MSU Desam MSF amasung KSA na sinbani Central Agricultural University gi mahiroi singna su Imphal gi iroi semba singjinda mihar asibu yaningdaba gi khongjang changsinki Kksing Jilla gi tongan ba mafam singda su miyam na sintha leptuna wakat mifam phamki New Kaithel Manbi Ima Maira Paibi Kaisampat Lemazam Leikai ki Apunba Imalop Laimanai amasung Morning Star Club na sinduna mihar asibu yaningdaba gi khongjang changsinki Andro Bazar da su Eastern Schedule Caste Students Union Andro na sinduna miyam gi wakat mifam phamki Irengbam Thamasa Devi Nursing and Health Hospital Uripong na sinduna mahiroi singi wakat mifam phamki Mayang langjing da su apunba mayang langjing semgat sagat nupi marup
Taning Development Club amadi Mayang Langjing Youth Library Club na sinduna mahiroi ani hatpada senabasingbu phaduna matik chaba dandi pibiyu haina wakan mifam amasu phamki. Khurai Hekru Makhong Bazar da su wakan mifam phamki. Lamyan ba Irabot Memorial Integrated Trust Mai Bakul Huidrom Mera Paibi Loop Isam Khunok Thawal gi Mera Paibi Yelhomi kan balup na su mahiroi ani gi mihata senaba mara laibasing athuba matamda phaduna serak pigadabani haina taksilakli. City University Punjab ta tamliba Manipur gi mahiroi singna mihara sigi matangda ngasi rally chatki amasung awaba phongdokpugi thorom pangthokhi. Delhi Mitai Coordinating Committee na su mahiroi ani faraga halambagi thawangbu yaningdaba phongdorakli. Awang nungpuk lamdamda hanbo ina 5G Use Case Application Project Senapati Zilla gi District Hospital da ngasi hawdokre. Guwahati da base tawba Mtron Company na paikhatpa project asina 5G technology amasung artificial intelligence siznaduna ana layengi lamda miyamda kanaba kaya piragani. Project asi hawdokpugi tharomda Outer Manipur gi MP Dr. Lorho Fojena hai anoba technology siznaba asina raija sigi athapa mapamda leiba miyamda khudongchaba kaya piragani. Masina miyamda toina sekap tawduna laina kharadagi ngakthokpa ngamlagani. Ngasigi thaurmadu da District Hospital Senapati gi ophthalmologist Dr. Jennifer Nane amasung physician Dr. James Vincent na anoba technology singi live demonstration amasu utkhi. Meri Mati Mera Desh ki saruk amo oina Amrit Kalas Jatra gi thorongga mari lena ngasi Churachandpur Jilla gi Tuibongda leba mini secretariat ta lamtu sengduna amadi uchara kaya thaduna pangthokhi. Thoromadu District Administration Churachandpur na District Police CRPF RAF BSF amadi Nehru Yuba Kendra ga khusamnaduna paikhatpani. Thoromaduga mari lenana ADC Thangboi Gangten hai District Administration asina October amada pangthokadaba 1 tarik 1 ghanta thorongga mari lenana Jilla asida su thabak thorom pangthokli. Pradhan Mantri gi mijang makhada October amada pangthokadaba thoromasida Jilla asida leiriba sarkar gi karmachari singna mapung phana saruk yabiyu haina su appeal tawkhi. Tabiriba pawsi Akashbani Imphal dagini. Imphal West amasung Imphal Jilla da hayang yok pung manga dagi nungthil pung ani phawba curfew komthokani. Thawbal Kakching amasung Bisnupur Jilla singdana ayuk pung manga dagi numidang wairam pung manga phawba curfew komthokani. Leibak sinba thungna sathariba Swasthya Hi Seva campaign raija sigi tongan ba Jilla singdasu paksana sathari. Thawbal Jilla dasu District Administration gi mijang makhada campaign asi mapung phana sathari. Jilla sigi mahitam phamsing Sarkar gi office sing kaithel amadi tongan ba mafam kya da lamtu sengdokpagi thorom kya leptana pangthokli paudam ama. Haukiba September 15 dagi lebak sinba thunga hodokiba Swasthya Hi Seva A Free Garbage India campaign Thawal districtsu sathari. September 15 dagi horga lariba October ani phawba tathagadaba campaign asigi matangda Thawal Municipal Council ki Executive Officer Hawaibam Pradipna Akashbani Imphal da asumna hai. Thawal arong thong dagi hauraga Thawal kaithel phawba khoi rally ama sachaki hairiba rally asida lunan bagi matangda amot akai mafum chana thamnaba dry waste wet waste khaido oga khoigi thambina ba haidana paujel kayam su pijaki loinana Thawal kaithel khoi sendok sabagi program amsu tawjaki safai mitra suraksha sibir asigi makhada khoi Thawal Municipal Council gi makhada lariba thabak tobiriba sanitary workers sing amasung self group ki members sing da khoi lemna layang bagi program ama pangtok seki Akashbani Imphal gi paw gi damak Thawal dagi sebon bino. Swasthya Hi Seva Pakhwara gi saruk ama oina mega social service ki thorom ama ngasi Kakching Khunau College da pangthokre. Thorom asi Kakching Khunau College ki IQAC amadi NSS unit na sinbani. Imphal East Jilla gi awang posangbung khunau da leiba Youth Development Club na sinduna Irabot Thabum Thaurongga mari lenana satharakpa social awareness kam social service thoram ngasi loisinkhre. Khulasigi board 15 amadi Maira Paibi gi matengga loinana satharakpa thoram asida Kanglup tara khaidoktuna lunan batanakhi. Thabum thoram asigi mapung oiba thoram hayang club ta pangthokani. Maduda leikidraba thawba thawbisingi mafamda leisu katune kai khumnaba utkani. Amadi handak board amadi council na loba parikya singda mark wangna phanglakraba mahiroi singdasu asamba khudol pidune pukning thaukatkani. Kakching Jilla dasu Writers Association Kakching na sinduna Luchingba Hizam Irabot ki sama kuntare suba mapo kumon thoram ngasi Kakching chumnang lekai da pangthokhi. Salai apunba nupi lamjing lumna sinduna Luchingba Hizam Irabot ki sama kuntare suba mapo kumon thoram ngasi singjamai da leba lub asigi sanglen da pangthokre. Thoramadu ki saruk ama oina
ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯐꯣꯇꯣꯗ ꯍꯤꯀꯠ ꯂꯩꯀꯠ ꯇꯝꯈꯤ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯝꯕ ꯀꯌꯥꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯝꯈꯤꯕ ꯃꯤꯌꯥꯝꯅ ꯐꯥꯗꯔ ꯑꯣꯐ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯗꯣꯛꯇꯔ M.S. ꯁ꯭ꯋꯥꯃꯤꯅꯥꯊꯟꯅ ꯂꯩꯈꯤꯗꯕꯗ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯄ 9 ꯁꯨꯈ꯭ꯔꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯅꯕ ꯑꯃꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯥꯊꯣꯛ ꯂꯩꯕ ꯐꯧ ꯑꯃꯁꯨꯡ ꯒꯦꯍꯨ ꯃꯈꯜ ꯀꯌꯥ ꯄꯨꯊꯣꯛꯂꯝꯕꯒ ꯂꯣꯏꯅꯅ ꯏꯊꯩ ꯂꯧꯈꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯅꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯄꯥꯎꯇꯥꯛ ꯀꯌꯥꯁꯨ ꯄꯤꯔꯝꯈꯤ ꯍꯥꯏꯔꯤ꯫ आजादी का अमृत महोत्सव की सरुक अमा ओइना मेरी माटी मेरा देश कैंपेन की थौरम नोने जिला की तेनकोंगजांग हायर सेकेंडरी स्कूल दंग असि पांगथोखरे। थौरम असि की सरुक अमा ओइना महिरोइ सिंगना उ चारा सिंग थाखी अमदी इसै सकपा अमसुंग लायेकपना सिंगबा सांगदमनाखी। उखरुल जिला द क्रिस्टियन लाइनिंग चटपा होरखिबा सही साम कुलुमदोइ सुरकपगी कुमोन थौरम जिला असिगी मफम कयादा मियामना लाइनिंग लाइसोन पांगथोक्तुना हराउ तयामना पांगथोकनरी। इंग कुमजा 1958 सुबना अमगी सेप्टेम्बर 18 जिला असिगी मियोइ 12 इहान हानबा ओइना बेप्टाइज तौखिबा मफम ngairia पुखरीदा क्रिस्टियन लाइनिंग चटपा मियोइ लिसिंग कया पुनखी। तुंगदा फुंगयो बेप्टिस्ट चर्च ता मियामना लाइसोन सभा पांगथोखी। डिस्ट्रिक्ट स्पोर्ट्स एसोसिएशन चांदेलगी 1992 कुंतरेट फाउबगी नौना थौपुगदबा एग्जीक्यूटिव मेंबर सिंग खनख्रे। नौना थौपुगदबा मेंबर सिंग ओकपगी थौरम अमा एसोसिएशन असिगी वाइस प्रेसिडेंट ओइरिबा S.L. लविंगसन अनालगी युमदा पांगथोखी। आकाशवाणी इम्फालदगी पाउता बिरी। राष्ट्रपति द्रौपदी मुर्मू नंगसी नेशनल सर्विस स्कीम NSS अवार्ड 2019-20 येंथोखरे। राष्ट्रपति भवन दा पांगथोकपा थौरम अमदा सोशल सर्विस की लमदा सिंथानिंगाई ओइबा थबक पांगथोकपगीदमक मियोइ 52 दे अवार्ड अदु पीबनी। मना येंथोकपगी थौरम अदुदा यूथ अफेयर्स अमसुंग स्पोर्ट्स मंत्री अनुराग सिंह ठाकुर अमसुंग यूथ अफेयर्स अमसुंग स्पोर्ट्स की राज्य मंत्री निशित प्रामाणिक सरुक याखी। मनासी वॉलंटरी कम्युनिटी सर्विस की लमदा मथौ निंथिना पांगथोकपसिंगबु सखंगबा ओइना यूथ अफेयर्स अमसुंग स्पोर्ट्स मंत्रालयना पीबनी। NSS स्कीम असी इंग 1995 दा इहान हानबा ओइना लेबासिगी महिरोइ अमसुंग नहासिंग वॉलंटरी कम्युनिटी सर्विस की लमदा हेना थवाइ यावहनबा पांदमदा इहान हाना हौदोखिबनी। स्कीम असी महात्मा गांधी की वाखलोंदा युमफम ओइदुना हौदोखिबनी। प्रधानमंत्री नरेंद्र मोदी ना एस्पिरेशनल ब्लॉक सिंगी ओइबा सयोल अमन सुपना चथगदबा संकल्प सप्ताह थौरम हयेंग न्यू दिल्ली दा हौदोकलगनी। थौरम असी लेबासिगी ब्लॉक लेवल दा मियामगी मगुन लेबा पुंसी पुरकनबा पांदमदा लेंगाक शासन फगरहनबा एस्पिरेशनल ब्लॉक प्रोग्राम सिंग मपुंग फाना पाइखनबा थौरांग अमनी। भारत मंडपम दा पांगथोकदबा थौरम असिदा लेबासिगी पंचायत अमसुंग ब्लॉक लेवल की मिहुत 3,000 हेनबना सरुक यागनी। मसिगी मथक्ता ब्लॉक अमसुंग पंचायत की मियोइसिंग अमसुंग लौमी लाख अनिरोम वर्चुअल ओइना सरुक यागनी। संकल्प सप्ताह की थौरम असी लेबासिगी जिला 319 गी एस्पिरेशनल ब्लॉक 5 दा अक्टोबर 3 दगी 9 फाउबा पांगथोकनी। हाइरिबा नुमिसिंग असिदा अककनबा सौखा थौरांगी वाखलोन अमगी मखादा थबक पाइखटकनी। पालन थौरम असिगी अहानबा नुमित 6 निदा संपूर्ण स्वास्थ्य सुपोषित परिवार स्वास्थ्य कृषि शिक्षा अमसुंग समारिधि दिवस थौरम सिंग पांगथोकनी। अरोइबा नुमित सयोल असिगी मनुंगदा पाइखटकिबा थौरम सिंगी मतंगदा संकल्प सप्ताह समावेश समारोह पांगथोक्तुना लोइसिनगनी। गृह मंत्री अमित शाह ना हाइरी लेबासिगी उद्योग सिंग हौजिक हेना पाक्थोक चौथोकनबगी सबसाबा मतम यौरे। न्यू दिल्ली दंगसी पांगथोकपा PhD चैम्बर ऑफ कॉमर्स एंड इंडस्ट्री की 19 सुबह सही मिफमदा श्री शाह ना हाई G20 मिफम चंद्रयान 3 माइ पाकना थागतखिबा अमसुंग वीमेन रिजर्वेशन बिल पास तौखिबा सिना लेबा असिगी लम खुदिमक्ता अनौबा इनोट पीरे। अरोइबदा मरोइबा पाव अमुक हन्ना महिरोइ अनि हातखिबा अमदी सिक्योरिटी फोर्स ना महिरोइ सिंगी मथक्ता चथखिबा थौंग राज्यपाल अनुसुया उइके ने यानिंगदबा फोंदोखरे। मालेम सिनबा थुंगबदा ngasi वर्ल्ड हार्ट डे थौरम पांगथोकली। अवांग नोंगपोक लमदमदा अहानबा ओइना 5G यूज केस एप्लीकेशन प्रोजेक्ट सेनापति जिला दंगसी हौदोखरे। इम्फाल वेस्ट अमसुंग इम्फाल ईस्ट जिला दा हयेंग अयुक पुंग 5 दगी नुंथिल पुंग 2 फाउबा कर्फ्यू कोमथोकनी। अमसुंग राष्ट्रपति द्रौपदी मुर्मू नंगसी नेशनल सर्विस स्कीम अवार्ड 2019-20 येंथोखरे। पाउलोइजरे।